ngasi phong ki ba se phong amadana sumna report tawri ko na Nanao Misi gi judiciary inquiry tawna ba haikre sagolban kangum lekai digi arambab Nanao ko ba sana sabe gi thabak tobo miwema tha si gi ani da leiki da thawdo ki judicial inquiry tawna ba judicial magistrates Imphal West ngasi order ama ta duna mari leina ba singda khankre Chief Secretary masum OC Imphal Police Station gi khuthang da state ki matak laikhidraba Nanao gi apokpina court asida tharakpa petition amaga mari lainana judicial inquiry tawna bo royal pikibani court na petition adu gi hearing ngasi chathabaga loinana judicial magistrate first class Imphal West to Robert Lungdim na judicial inquiry tawna ba khangan baga loinana ngasi dagi sayol ani gi manungda thigatpagi report court asida submit tawna ba khanki Amaronda Nanao Misi gi mari lainana thabak suspend tawkraba Imphal Police Station gi SI Thoksom Jitendra ngasi Chief Judicial Magistrate ki mamangna puthoklaba matung makhatana namit tarukni police custody dima lokre ko kaithel heno khungne bidigi Thoksom Jitendra apokpa Gopal gi ngasi Imphal Police Station gi kangbuna court puthorakhibani SI Thoksom Jitendra ngarang numidang masana Imphal West ESP da surrender torokhibani akan section thoranga loinana mak court puthorakpada hanana court complex ta leramna laikhidraba Nanao gi leikai gi khushaunaraba miyoi singmadi imung munung gi miyoi singna SI Thoksom Jitendra da attack torakhi kona case asigi ayoda thawdo asiga mari lainana fagatpa polam sing section na thambaga loinana madugi fingerprint sing forensic expert na lawraba matung material sing court puthokna vasu direction pikhi loinana postmortem gi report examine tawuga loinana verify tawna vasu khanki inquiry du laikhidraba gi imung manung mari mata loinana mina uhobo miyoi sing examine tawna vasu court na direction pikhi ningsing buyabade sagolban kangabam laikai digi arambam Nanao Misi gi mari lainana semkiba JAC na ngarang nungthil minister and berenda demand mari yawo memorandum ama pisinkre thabak to unthoktrabadi akan makhongjang sangsilagani hanasu phongdokhibani panbayai sana sabagi thabak to Nanao hokiba mianida maki lekai maktadagi TH Jitendra kauba Imphal West District Police ki SI amana lusingba fizam sepa police team amana phaduna ayuk pukraga numit adumaki nungthil police team aduna ma Nanao amuk mayumda puraktuna ka manungna pusinkhraga ngahak leiraga gyan mangduna puthorakpadigi rims ta pukatuna lekatna bohonabda lekatna ngamdana lekhitabani hain lekhidrabagi imung manungna claim tawribani ngarang thilpung ohumlom tabada JAC ki members singna CM Bangalo tamna laktuna haidiba memorandum adu chief minister da pisinkhibani JAC na pisinkiba memorandum aduda Nanao Misi da senariba SI Jitendra amadi atai fizam setpa miyoi sing judicial inquiry tawraga matik sabdan dipigadabane madi Nanao gi masakta police complaint tawrakhi haiba miyoi du gi maming matha amadi leifamna singba police na athubada miyamangda phongdokadabani haiba demand yauri Memorandum aduna Nanao gi lehoriba loinabi amadi masagi tungi punsi yengduna lengana athubada Nanao gi loinabida masaga sanaba government ki thaba ama pigadabane amadi hairiba demand sing si thaba oina onthoktriba phawba Nanao gi asi waksang lawro hainasu phongdokhibani haina pausna makhatana palakli ngasi phongkiba tuan Manipuri se phongsing amasum thokiba thawdo wathok digi maruibi I pausing khongasaraga Manipur top channel ki maikedi myamna thamjagi ahanbada CMHT PMJAY gi matengna cancer na narab sing layeng ba hengalakli lengang lepat layeng malga sanadabana mapung phana kana ba piba ngamdri dabali Manipur cancer na ba sang hengalak thingnari adumaina ma nganna diagnose toba ngamlakpa ma di myamna lamasida hena wakal tarakpana akakna ba sanga ma da leibagum uri cancer na narakpagi tuan maram kya madugi manungda ising nungsit senglaktaba suru jada khaini singwi hidak managi polam sing chaba haksang sajil watpana maruiba maram hori maduda natana sapsab maram khangdaba cancer na narakpa miyoi kya su yauri miyoi amagi zinda asoiba lakpana cancer na halakpagi maram su hori Manipur fangliba sana thanaba polam sing maru oina manama singna singda chemicals fertilizer amadi tilhat hidak sing hena sejinabana cancer sokolakpagi maram oibi masum hepatitis C amasum hepatitis B na narba miyoi singda cancer narakpa yabagi sang wangna lehali haina Babina Specialty Hospital gi chairman amasum managing director TSW na phongdorakli Mana hai Manipur hana di cancer layeng nabagi dama asawo senpam sading tawduna mapan gi state sing da satnarami adubu chief minister gi haksil gi tengbang CMHT amasum Pradhan Mantri Jan Arogya Yojana PMJAY scheme gi mathengna cancer na naraba miyoi sing layeng bagi sangong khalakli
Babina Specialty Hospital Mioi Lising Tararum Layengre, Masida OPT that Layengkiba Mioi Lising Mapalom, Operation Pangtokibana Mioi Sahum Gimataka Lake, Madudanatana Radiation Therapy the Mioi Sangwa Hena Layengre, High River Bang Singer Sigi Matina, Mioi Sam Gumpugi Matakta, Hospital Layengkibagi Recolade. CM Heisty Amadi PMJAY gi makhada lupa lakh manga faw piduna layengli cancer na naraba mioi ama layeng ma matamda sei amagi oinadi lupa lakh manga gi senpa masina layeng ma konai adumaina ma lenga na lepa layeng gi mamal lanai hospital singi layeng malga sana dabana scheme sigi makhada mapung fana kana ba phangan badingamdri lenga ki oina cancer na naraba mioi ama operation tawuda high scheme sigi makhada lupa lising kun ga tretpi aduga lanai hospital singna operation tawda lising hundra lawi amasum chemotherapy gi matang sauna khena balaire lanai hospital singdadi lupa lakh amadagi ani fawba chemotherapy pi bidalawi radiation gi oina sulenga na lep mamal ga sauna khene hospital sida radiation tawda lupa lakh 1.5 faw sangi adubu lenga na di lakh amagi makhada layeng mal lepana mapung faba layeng pi bangamde hansu paus na phongdoki Amaromdana to Papa Minister Yumnam Kemsan giving the agricultural land amata leramdre. Manipur Miam give mute singilantum Khangminasi. Adubumaki asset ki gross total value di lupa crore magalau kumdraga matwiga lising kuntraga nitwiga satruka taraga matwiki. Komzinba Dr. Kaidem Atoba. Tangkak anito nak pangtukiba taraga nitwi Shubha Manipur Legislative Assembly Mikalda taraga humdoi Singjamai Assembly constituency the BJP gi mere poiduna mai paglakraba hanagi Manipur Legislative Assembly gi speaker su weramba aduga handaki anubulenga sidana municipal administration housing and urban developments mahut amasum rural developments and Panchayat Raj RDNPR nasingba portfolio poiriba minister Yumnam Kemsan sayang khagini pan Yumnam laikai lairembi maning digi laikidraba Yumnam Kalasan gi masan pani hadak pangthokiba taragani thu Shubha Manipur Legislative Assembly mi khalga mangoinana mi khaladuda mire oinabagi dama returning officer Pisinkhiba maki nomination paper ga loinana affidavit ki warol singi matungina minister Yumnam Kemsan kumja English ngam sama pan humdraga nipana Board of Secondary Education Manipur na lawba high school leaving certificate examination pass to khari ma Ramlal Pal High School da tamla khari Mana returning officer Pisinkhiba nomination paper gi matungina di ma ki mathakta criminal case amata pending leiti haina palle loinana mikhal ga mangoinana Yumnam Kemsan gi mukhuta lupa la amaga lising yang kai lekhi edu ga ma ki loina bigi Yumnam ongbi Zoy Balagi Mukutana Lupa Lak Amaga Subnagi Samri ga yang kai ga tere lekhi hari Minister Yumnam Kemsan gi say sigi February ama phawgi manungda SBI gi account lupa lakh humdraga ni thoiga lising maudraga mangaga satraga kunga mari lekhi election expenditure gi damak hangba SBI gi account amadana say sigi February hum phawgi manungda sarana lupa lakh mari ga lising humdra lekhi aduga maki loina bi Yumnam ongbi Zoy Balagi SBI gi account na say sigi February ani faw sarana lupa la amaga lising hum phugani thoiga sani pan ga kuntra tere lekhi hari loina Yumnam Kemsan gi SBI life policy ta sarana lupa la amaga lising yang khai yearly premium gi record lady maki loina bi gi mingdana ICI policy gi sarana yearly premium de lupa la amagi record lay Minister Yumnam Kemsan gi mingda sarana lupa la mari lising marf gani pan ga samri rong yo ga tata jesta maliki kumjai lising ni ga tara gani pan sarana lupa lak tara mat lising marf ga tareka subnagi songarum ga Mahindra Scorpio car maliki loina kumjai lising ni ga kundana sarakna lupa la humdra ga mat lising yang khaiga samapan ga marf ga tare rong ga Range Rover car maliki hari loina maki loina bigi mingda kumjai lising ni ga tara ga humdoida Activa ama Honda motorcycle maliki hari Minister Yumnam Kemsan gi sarana lupa la amaga lising humdra ga tarulum oigadaba sanasan ahum ring ama amadi sanasan nipan maki oigadaba CN ama sule loina maki mingda license gun 0.32 pistol ama le maki loina bigina sarana lupa la ahum ga lising kulum oigadaba sana tola manga le hari puna Minister Yumnam Kemsan gi asset ki gross total value asi lupa crore amaga lakh humdraga mathoiga lising kuntraga ni thoiga satruka taraga mathoi ni dugo ma ki luina bigi asset ki gross total value asina lupa lakh taret ka subnagi lising ni panga saniga maudraga marini haidi
Minister Yumnam Khemchan returning officer da Mikhalga Mangoina Pisinkhiba affidavit adugi matungina mahak amadi imung manunggi miyoi mangagi apun mamingda supnagi village number 41 Singam Thakta square feet lising mangaga saniga kun sawa residential area natana agricultural lam amata leiti haina pali maki loina bigi mingda sarangna square feet lising amaga satruka supnagi ohumlom park sawa village number 95 Moreda non agricultural lam amalai haidi Yumnam Khemchangi grand total of liabilities asina lupa lagyang kay mapan ga supnagi ani wari loina na maki kumza inglising ani kunnagi na kunga mathogi arobi income tax return file gi matungina total income source lupa lak tara humdagi lising kuntra ga mapan ga saunga ga maudra oi hen sumakna tara ga nitu Manipur legislative assembly mikal gi mangoina na returning officer Pisinkhiba affidavit aduda palli Loisilak po na to patentak pa pamana Muslim nupi laurubadigi miyoy makhatkre Nagaraju amadi Syed Asrin Fatimani na makogi imungunungi apamagi mayok talongki hairiban ha nupado Hyderabad ki lambi amadi imarak tadon leram thenaki yengmuda maki mamayado iyosay amana kankibagi amadi maki nupina makoy de attack tarak sing aduga mayuk nabagi akiba phanglaba mihat CCTV amasu mobile phone sing na mauki Police na thazabada thaudo du hat kiba mi edu Hindu nupa ma oigeni maki Muslim nupi edugi mari mata sing ma po hat po iramgani hari nupa nupi ani edu thaungi mamangda lohonglaga mayum thadoktuna makhoigi bai tongduna lakhibani thokriba thaudo dugi numit aduda makhoina lakpa matamda mi anina lambi thalaga yosay amana makhoida kantarakhi mafam adu mi yamna tillabasu yengduna leinakhi attacker sing aduna Nagarajubu akanba mong fuki camera da namkibagi footage ta Nagaraju mamai di itaduna leimai de taduna lekhi amadi maki nupina kana lakhi nupi aduna attacker singi marakta amagna songshinduna attack tokhi mapa madura leram miyoi sing attacker sing aduda om sinduna attack tokhi second kharagi matungda Nagaraju mapa madura sikhi attacker sing di nan thoktuna sin khrabasu security camera sing amadi witnessing na mobile phone ka phawba video lekhi hanis phongdorakli Hauzik ko na di miyang pawag sa matang sa lusinjaragi amasum patok sa kibla sokiba lan kibi yaro sa miyang nangapigani amasum matam gyaba marubi ipawag sing sa miyang sa lepalaitan update pizara kaya nisu channel sige may kaya di miyang gimufum na tamzadi and thank you.